awa nungai aka ukum marakta 2022 gi sehi asisu asum haukiduna loisingadaba numit 32 khatamak ngaisilakle miyam su sehi loisilamdaida thabak yamna chinba matam oiri loinana harau kumhai lohong khudongba usop basop ki program kaya su pareng sang nang leinari loinana ningtham thagi ayingba su nongmanumagi asum hengalakdi ningtham thagi ayingba marakta Christian lining chatpagi khwaidagi chawba amasung nungaiba kumhai oiriba Christmas pangthoknaba su numit turukni khaltamak ngaisilakle COVID-19 pandemic ki lockdown ki restriction na sehi ani miyam tinduna chawna pangthokna khidaba Christmas kumhai kumsidi pak chawna pangthokna ba sem chanari Noney amasung Tamenglong jila dasu yumthong khuding yauna church compound khuding da decoration tawduna star amasung lighting system kaya na lighting di kaithel lambi kaya da Christmas carol saktuna chatnari Tamenglong amasung Noney jila gi kaithel dukan sing dasu nupi angang ahal laman sing thoraktuna krik inaduna pot leinari adubu Christmas ki asengba nungi wakalondi ahaw athum chaba fazaba anauba firol set panatti Prabhu Jisuna pap chelaba taimang mioi babu pap degi handok pi duna aran khubam pibi bagum Christian singdasu later lairaba singda pithoktuna mateng pangba matamni maramdi Christmas haibidi nungsiba amasung pithokpa haibini sana thaknaba leitaba Setnaba firo leitaba leinaba yum leitaba singda pithoktuna mateng pangduna asengba Christmas kumhai gi fazaba adu miyamda ulasi amasung isorgi bor lominarasi ningtham thagi nungaiba walking season laklasu hojik fawba Imphal jilibam lambi National Highway 37 gi double lane gi thabak mangam isang dana leiri mafam kayana uku nala shemba loisindabadagi Maram oiduna koilas thadaba maramna uful waifulna chathok chesinda khodong sadaba mayuknari Oriental College to Kaithen Manbi to Kotland to Tupul marakta lambi shembegi thabak tapthabada miyamna nungaitaba phongdok laknari Interdistrict amasung interstate lambi oiriba Tongjai Maril lambi haina su khangnaba Bishnupur to Khapum lambi gi fibam su nomanumagi phaksilaktre Maru oina nunglaiban apinjang degi Khapum Valley gi marakta potholes kaya leiduna gari chathok chasinda khudong sadaba mayoknari maram aduna state PWD na lambi marak asida repair tawduna maintain tawbiu haina miyamna appeal tawragdi Noney jila da ningtham thagi mahi marong thanariba Laufom singda sasan thadokpana laufom kaya manghan tanghaliba asida laumi singna sasan singi mapu nasu ngak senbinaba appeal tawrakdi Noney amasung Tamenglong jila dasu MSPDCL amasung MSPCL na matiksana staff thambiduna power supply regular ohenbiba miyamna pamli Noney jila gi Khapumda UCO Bank asi main branch ki thakta upgrade tawbiduna staff masing hengat hanba amasung loan sanctioning authority thambiu haina miyamna mari leinaba authority singda taksilakli loinana nationalized bank kayasu masing hengahan biduna miyam gi awaba kohen biu hana appeal tawrakdi COVID-19 pandemic na maram oiduna chehi ani pangthokpa lebluraba Tamenglong Orange Festival kumsidigi hauna Manipur ki Chief Minister Sri N Biren Singh na chairman tawduna 17th edition state level Orange Festival December ki tang 30 gi haukibadu ngasi mai pak na loisinkre Tamenglong Orange overcome boundaries haiba team gi makhada pangthokkiba festival aduda Noney amasung Tamenglong jila digi lakpa orange growers sani humbudrana sharuk yaki loinana Best Orange Grower Competition da saruk yaki Best Orange Growers da lupa lakh ani piki amasung second amasung third prize dana lupa lakh ama makai amasung lakh ama gi senpham piki Orange Queen dana lupa lakh ama makai piki amasung first amasung second runner up dana lupa lakh ama amasung lupa lishing humudra manga piki